Akasbani Imphal, Wahengbam Rajesh na pau pajari, ahambeda maroiba pau. Mukhyamantri Nongthomam Biren Singh na hairi, handakta putokiba senba sahi lising ani kulumdoi kunmarigi, kendra budget asidi Bharat pu super power oinaba manglan amaga loinana putokibani. Rajya Sabha ki MP Maharashtra Laisemba Sana Zawbana Railway Project amadi sasinaba Aadhaar Card ki matangda Rajya Sabha ta pukhakre. Shiksha Mantri Thongnawjam Basanta Kumar na hairi Oza lobagi parikha tha asigi manungda haidoktuna Oza watpagi samasya khara makai kohanba ngamlagani. Kendra ki mapan thoram Rajya Mantri Dr. Rajkumar Ranjan Singh na hairi samasya ama mayoknarakpada bigyana pakum piba ngamlaktaba matamda malay masina Bharata asa thamlakli amasung numit humni chathagadaba G20 Energy Transition Working Group ki ahanba mifam hayengdagi Bengaluru da hauragani. Mukhyamantri Nongthomam Biren Singh na hairi Kendra da handakta puthokiba senba sahi lisingani kulumdoi kunmari gi budget asidi Bharat pu super power oinaba manglan amaga loinana puthokibani. Manhai Amritkal gi matamasda ahanba oina puthokpa top budget ama haiba tarabadi matamamada budget asi sahi manga gi yenglaga puthokamba adu handaki asina lakadoriba sahi chama gi yenglaga budget asi puthokpani. BJP Manipur Pradesh na sinduna Imphal gi JN Manipur Dance Academy Kendra gi budget lisingani kulumdoi kunmariga mari lenana ngasi pangthokiba seminar da wa ngangladuna Mukhyamantri na hai budget ki matang da seminar pangtholiba asi atei karisu nate miyam da masibu marik chumna bhap tahanabani. Manghai Pradhan Mantri ki luching makada haujik phawbada lairaba singgi damak PMAY gi makada yum koti ani hena sakre masigi matakta PMAY gi budget ta sada humputaruk hengale masida natana scheduled tribe amadi ahal laman singi yaifana ba thorang kya paikhatpagi wafam yauri maramaduna budget asi leite lairaba mayamda kanaba piba budget amani. Mukhyamantri nai handaki budget asida infrastructure investment sada kulumdoi kuntrahumdoi hengale masi Bharat pu super power oibigi lambi romda changsinnabani. Mangnai Manipur da haujik sagaliba INA complex Govindaji temple Olympian park ibudo marginal singbasing asi malemgi thakta sengatpani. Mukhyamantri nai Lamphel Pat asi water body oina mapung phana sengatuna masigi akoibada lariba Thangmaiban Uripok amasung Sagolbangi mapamsing nongju tha matamda ichauk thopagi awaba mayoknariba du mayoknararoi. Mangnai thaknaba isingi awat pasu leiraroi nong tadabagi singda damda ising leitabagi awaba mayoknariba du miyamna maduda mipainingai leite. Thawal Damdagi Singhay Sing Tamna Ising Puraklaba Matung Kanglada Lariba water supply asida ising thajin bahore masidagi Kaisampat Langol Lalambung Singba Singda Damna Ising Piramba Mapam Sing Toti Ising Pinaba Honari. Ekhoi Laibak Yam Phabani competent tribal minister Mayamama leaders Mayamama the Makada Equina Waktoba Pangose Huziki Ekhoi Saliba speech Corporation Pazana Pinaraga Ekhoi Masian Amaga Watanaraga Koi Masian Amatoina Holiba His Punu Home in Narkabani Bharatna super power Oibaise Manipuri Augudorabin Aduna Bharat super power Oinaba Honabada Awang Bharata Honorable Prime Minister Narendra Modi ji Magi government Yanga Miyangsa Masigi Kudong Saba Ekhoi Puna Lomina Batabani Maram de Huzik Taurake Habitan Huzik Imphal Manung concrete lambi sema kadorobani Lamphel Pat Karor Satrap ko humpugi matakda water body semna nabagi husi tender towel ore machine thungare ngarang nan ising chawri bose chawroroi thangna bisingi award per leiroi khoida toti ising loina pina ba torukani. Ngasigi Thauramadu Kendra gi Mantri Bharti Pravin Prawar BJP President A Sarda Devi amadi economist Professor Elangbam Bijoy Kumar Singbana saruk yaki. Rajya Sabha ki MP Maharashtra Laisemba Sana Zawbana Railway Project amadi sasinaba Aadhaar Card ki matangda Rajya Sabha da pukhakre. Jiribamdagi Imphal Phawgi Railway Project mapung phana loisinabagidama akatnaba numit ama lepa leibra leirabadi khanganbiu natraga project asi loisinbada matam kaya yamna changani Silchar Imphal sector da railway staff hapada Manipuri singidamak reservation thamnabagi akaknaba percentage lepthoknaba thaurang leibra Bande Bharat kumba rail express awang nongpok lamdamda chalaiba yagadra amasung awang nongpok lamdamda sasinaba Aadhaar Card sing phange haibasi achumbra haiba wahang sabada pukhaki. Railway ki matang da paukum piraduna Railways Communication amadi Information Technology ki Mantri Aswini Baisno na hai Jiribamdagi Imphal Phawgi apunba railway line asi kilometer sama tara mathoini masigi asangba sempham na lupa koti lising tara mari chahum kulum doini manghai railway project sing mapung phana loisin ba haibasi Rajya Sarkar na paikhatpa lam loksin ba forest
clearance na singba tongan ba authority singdagi clearance na singba maram oiraga project sing matam chana mapung phana loisinaba honabada apanba oiri thabak asi khongjel yangna paikhanaba honaba yaba honari haiki Amaromda sasinaba Aadhaar card ki matangda Kendra gi Electronics amasung Information Technology gi Raja Mantri Rajiv Chandrasekhar na hai Aadhaar system asi asuki matik secure oiba system ni mangnai sasinaba Aadhaar gi wafam ga mari lenana law enforcement agency sing da report laklabadi chenari ba sing adu mari lenaba section gi matung inna chapchaba action lokakani haina phongdokki Akashbani Imphal ipau kangbuna puthokpa akhanaba thoram sakpa laimram kul kauba thoram ama hayeng ayuk pung 6:40 da Kangla amasung Sangai channel animakta sandokani thoramasi YouTube channel Air Imphal su taba phangbigani Yelhongai kokan kokma laikham ton kauba amagi chanabi taloi silaima kaubi amana masindagi mugalang Lona Kankal Manung Chinglingaida, Mapurebana Kanki Badagi, Kiduna Kangduna Manki. Asumna, Laymana Manki Haiduna, Mapamasibu, Laymaman Kauki, Matamgi Matung in Nahojekti, Konto Kara Taitaratuna, Laymaram Haina Kangnare. Kungangchiki Alamancing, Lahoriba, Mio Singina, Tajana Tamjariba, Sanaro Nama Hairagati, Langwan Tana Lakoma Tamda, Ekoi, Lai Oikaraba, Ipai Pusingi, Hawaii Dugi Damakta. Ngamjaba sakau jabagi phibamda aikoina makoi chara tamjaba oina haiba sehi amagi manungsida langwan thasida aikoi asiman tha haiba thagam ama pangthokjari Tabiriba Pawasi Akashbani Imphal degini Shiksha Mantri Thongnokjom Basant Kumar na hairi Oza lobagi parikha thasigi manungda haidoktuna Raijasida Oza watpagi samasya ama mayok nariba asi khara makai oirabasu ko onbang ngamlagani None Jila da Nauna Saba District Institute of Education and Training Diet ki building sangabagi thorum da wangang aduna mantri na hai Raija sigi shiksha gi thabak thorum sing yangchinaba Command and Control Center sengarpagi thabak chachari Raija the new education policy kumang yang na changchili manghai Raija the shiksha gi lamda maruina thengnariba khudong chadaba asi oza watpa infrastructure marang kaidaba amasung transfer and posting asini Mantri na hai hauki ba sahi tara asida oza lobagi thabak amata pangthok ki dabana haujik oza lising tare hena watli lagli ba sahi ani asida shiksha gi lamda rise asida chauna awon ba purapa ngamlagani hairaduna Shri Basanta Kumar hai sarkar gi school singda anoba makal gi uniform sing pi ba hauragani akoi education sida focus tawdabiya deba aduna hairiba anoba education policy sida karmain torga akoi skill gi training torga thabak kamai phangan ga dagi class 10 loirabana karamba thabak ta changba yagani 12 matungda loire kamai toba yagani aduga lakadaba 2 years da akoi gi Manipur gi education system change ma porakna ba akoi kanno hona jari along with akoi education department da aphaba officer yam lei oza sing yam phai ngasai ai gi lo dipuna hai akoi government school gi oza sing se moi public private school dai moi na haibe heleba Live TV no was tambi balak missing with absent with serious with the I couldn't action no the Manipur Tourism Corporation ki chairman Karam Syam na hairi aiba AB sing asi masagi oijaba kaya thadoklaba tunglam chakki lambi takpiriba mamalyam laba lan ngaktani Asangba communication sinduna ngasi Manipur State Film Development Society da pangthokiba Rajen Toijambana Maitei Mekta onthoklaba lairik ani sahi tarek khuntakpa amasung sahitya amadi nat ki wareng khara haiba lairik ani phongbagi thoromda athoiba mitung oina saruk yaraduna Shri Syam hai Bengali Mayuktagi Mitei Mayekta onthorpagi tangkak asi Mayek ki puarida sahi tarek khuntakpagumna thogdok amani haina lawba yai Bengali Mayekta Lairiba Apaba Lairikaya Maitei Mayekta Ontoktuna Nauna Itokpa Tangai Fadaba Laire Masina Aikoigi Iegna Mapung Phana Aikoigi Sahityagi Langai Asi Cholhanba Ngamgani Maramaduna Aiba Aibisina Aikoigi Iegta Lairik Handokpagi Togdang Lobinaba Shri Syamna Appeal Tauri Manipurgi Tungi Lan Oiriba Aiba Aibisingi Awabdi Mayamama Tenabirongani Adu Tungam Saki Kalaga the left and honoriba Hata Viriba the Wakal Pankal Labor I am say and the Kaidu Sumangway Tungi Mirona Suna Sumahogani Aibi Sing say Wargazu Corridor Targasing say Tungam Saki the Saki Sigil Lani Wakalunda Ningan Nabalatana Honoria
केंद्र की मपान थोरम अमसुंग शिक्षा राज्य मंत्री डॉक्टर राजकुमार रंजन सिंह ने हारी करीगुम समस्या अमा मायोनरपदा मियोइब जाति नत्रगा विज्ञान पाकुम पीबा ngamlaktaba matamda मालेम मसिना भारत आशा क्या थमलकली 3E Education Exploring Experiential Empowering Program हाइबसकी मतंगदा ब्रह्म कुमारीस ओम शांति रिट्रीट सेंटर न सिंधुना गुरुग्राम द पांगथोप थोरम द वांगांगदुना मंत्री न हाई मिपुंग खुदिमना मखोइगी नोमगी पुंसिदा अवाब कयामरुम मायोनरप मतमदा योग तौदुना शांति ओइना अमसुंग हक्सांग फना लैनबगिदमक भारत न मालेम असदा योगबु मसक ताखिबनी विज्ञान फिजिकल वर्ल्ड खक्त की पाकुम पीबा ngamli adubo मालेम मसदा थोलगिबा थौदो कुदिमकी पाकुमदी स्पिरिचुअलिटी ना पीरी शिक्षा हाइबसी इबा पाबा खक नते मसदी मालेम द लैमिनरिबा मिपुंग खुदिमक पाव फाउननबा अमसुंग ज्ञान ताननमनी मांगहाई अफबा शिक्षाना मियोइबदा अनौबा स्किल पीबगा लोइनना मियांगी पंथुंबम चाउथोक हनबगा लोइनना निंखातमना वाखल खनबा ngambagi khudongchaba adu piri. When people everywhere face tremendous pressure in their daily lives, there is a great need to introduce to the world the subtle science of yoga, which everyone can use, not just to achieve physical well-being, but also to learn a better way of living by developing the ability to make more enlightened choice in their life. Science may have an answer to many phenomena of the physical world, but spirituality has answer to all that is happening and going to happen in this world. आकाशवाणी इम्फाल पाव ताबिरी G20 Energy Transition Working Group की अहानबा मिफम हयेंगदगी बेंगलुरु द हौरगनी नुमित हुमनी चथगद मिफम असदा G20 की लेबाकसिंग वर्ल्ड बैंक एशियन डेवलपमेंट बैंक यूनाइटेड नेशनल डेवलपमेंट प्रोग्राम इंटरनेशनल एनर्जी एजेंसी क्लीन एनर्जी मिनिस्ट्रियल अमसुंग इंटरनेशनल सोलर अलायंस सरुक यागनी मिफम असदा एनर्जी पिथोक पिसिनदा टेक्नोलॉजी की अहोब लैरिबसिंग सेल संगदना एनर्जी पिथोक पिसिन तौबा कार्बन पुथोपगी चांग हंतहनबना चिंगबा वाफम क्या खनगनी मिफम असदा यावगदरिबा मिहुत सिंगना बेंगलुरु द लैरिबा इन्फोसिस की ग्रीन बिल्डिंग कैंपस अमसुंग मेगा सोलर पार्क चतुना येंगसिनगनी राज्य की लौ सिंगु मंत्री थोंगाम बिश्वजित हाइरी मिलेट असी अकोइबगी फिबम द कानबा पीबदा नतना हक्सांग सु साउना कानहली एग्रीकल्चर विभाग न सिंदना होटल इम्फाल पांगथोकपा इंटरनेशनल ईयर ऑफ मिलेट्स लिसिंगनी कुलुमदोगी मतंगदा राज्य थाकी मियाबु भाप तानबगी थोरम द वांगांग अदुना मंत्री हाई मिलेट असी अखोइना योखतनब होनगदबनी मिलेट थाबना सेंथोक लेजदबा अपिकबा लौमी सिंगदसु कानबा पीबदा नतना मसीबु थाबा मतमदा हेना खुदोंग चाहली मिलेट असी फॉस्फरस पोटासियम प्रोटीन फाइबर अमसुंग मची ओइबा पोलम कया वांगना यावी हाइना मंत्री न मखा ताकी VDF and Premanda Singh Laikidabada BDF Welfare Association Thawal District Awab Fongdoragli Cherolamada Association Asinai Chandel Jilada Popi Pambi Yantat Patsakiba Premanda Sina Pankiba Asi Yamna Nungaitaba Togdokni Laikidrabi Mapamda Awaba Utpoina Jila as the Ladyba Police Station outposting the Ngasi Numidang Kendall Tanduna Minute Ahum Tumina Leptuna Laikidrabi Atma Santina Ingna Singla Lairunaba Tongizaki Somsai Battalion Assam Raipasna Senapati Jilagi Paibung Kuno Village Achet Ok check tobada Bolero Gari Amada Purakpa Supari Pagapangamle Hari Polam Singadu Dimapur Yonabagi Damak Purambani Hari Kilogram Lising Ani Sanipan Marfu Rungi Polam Adu Lupa Lak Talian Impan Henbagi Mamal Oigani Hari Amaromda Loktak Battalion Ngarang Bishnupur Jilagi Kumbidagi UNLF ki Myoy Ama Fare Hari Aruibeda Maruiba Pau मुख्यमंत्री नोंगथोमम बीरेन सिंह ने हारी हंदक पुथोकीबा सेनबा सही लिसिंग अनि कुलुमदोई कुनमरिगी केंद्र की बजेट असिदी भारत पु सुपर पावर ओइनबा मंगलान अमगा लोइनना पुथोकीबनी राज्य सभा की एमपी महाराज लैसेंबा सना जावबना रेलवे प्रोजेक्ट अमदी सासिनबा आधार कार्ड की मतंगदा राज्य सभा दा पुखटक्रे शिक्षा मंत्री थोंगनाउजम बसंत कुमार ने हारी ओजा लोबगी परीक्षा था असिगी मनुंगदा हाइदोक्तुना ओजा वाटपगी समस्या खरा मखै कोहनबा ngamlagani केंद्र की मपान थोरम राज्य मंत्री डॉक्टर राजकुमार रंजन सिंह ने हारी समस्या अमा मायोकनरपदा विज्ञान पाकुम पीबा ngamlaptaba matamda मालेम मसिना भारत ता आशा थमलकली अमसुंग नुमित उमनी चथगदबा G20 एनर्जी ट्रांजिशन वर्किंग ग्रुप की अहानबा मिफम हयेंगदगी बेंगलुरु दा हौरगनी पाउ लोइजरे